ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯤꯡꯖꯤꯜꯂꯛꯈꯤꯕ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ Tamenglong District Headquarter gi main Bazarda Airtel SIM gi oina mobile internet fangankhre. Khongthang asi state government na thokiba cherol amagi matung inna mobile internet asi fanganbani hairi. Adumapu main Bazar khaktada net asi fangba maramna Tamenglong gi manung changsinduna leiriba mahairoi kayati awaba adumak mayongnare. Hiram asi gi matangda Tamenglong da leiriba aikhoi gi paumi langamba ayek pamdagi akhanaba pauda mama. ina lechere mo fam masi khogi I love Tamenglong ju thaba Tamenglong gi town mangta dane masida jida khogi November gi tai manga da state government of Manipur na khoi secretary department gi order man thoklaga khogi mobile internet nerwa si khogi trial oina district headquarter khara da khogi trial oina internet thado internet phangani haba por adu hoji leiriba khogi mafam masida khogi leiriba praja singda kari Haining balay amadi net kan hujiki internet phangapasida kari khongdong balay habadu manalapda leba prajasida gi mayam punna minang tamina net phangmase Airtel khaktani aduga phangbasu phangmagi mafamsu main Bazar khaktani adu akoi khonda laiba singdi try ngaitre adu maramdi akoi kaino download tawgada kaino message gumba akoi document gumba akoi directly suge kaino download tawdi chat khuding ki Bazar chatodi matam khra mange adu ekoi gi disadvantages ni Manipur government na atuba matamda Jio gi su Airtel gi su Boda gi su loinamak khun su loinam piradi yam nungai rakni aina laijaba khun diwolong chulon anak nak khun renglong kaino khun nak pasin yam phangde main Bazar khakta phangmuko adu yam nungai tre oi net phangbase nungai adu sim Airtel aduga Jio Voda asi ahum lai ko aduda Airtel khapta phangeba aina Voda paiba adu phangdeba adudi ngai de aduga akhoi net phangdabase akhoi student gidi yam kaino problem yam laiba adu akoina assignment goba gari gumba tawning bise tawba phangdeba aduga yaradi government Manipur gi government ko I want to request to give all the work for the Jio and Voda, including Jio and Voda, not only Airtel. Hojik khoina hojik akhoi Tamenglong gi town asida akhoi gi manalakpada leramba akhoi gi satrani khak satrabudi mayam lerame adu satrani khak hangjaba matamda akhoi gi internet phangi ba por asi akhoi gi hojik Tamenglong gi town asida phangi habaju ama habirame aduga tawdabu hojiki phangi ba internet asi akhoi gi atopa kul chuilon haba jaga amju mafam amasu hairami aduga atopa kun amani su hairami sida phangde habasu hairami aduga akhoi gi phangi ba internet asi Airtel khatani Jio gumba adi Vodafone gumba lei ba por asi phangde adu tawdabu satra ama oiruba nina moina hairami ba por asi akhoi gi college gi oiba exam gi oiba amadi athu kai aduga khogi mi amada paisa thana babu oiro darka or from matamda hojiki moigi khundagi laaga Tamenglong gi town sida laaga khogi neche yarabani sida sammaga pose thana ba adudagi di exam gi pose thana khona ba sigum bose tawi adu lakpa matamda mojo dum matam mangi aduduga khogi lakpa matamda khogi lambi gi gari gi oiba khoi passenger gi oiba si sigum mayam ama si khogi phangdabu ka su yawi duna awaba kaya amsu mayok nei su haide du masina maram oiraga khogi hojiki town kitang phangbo na chatra kaya amadi hoi chatra waba je dum bisam praja jo adum waba jo dum yorom doni adu masida moina hairam ba si khogi leiba hojiki sarkar sina athuba matamda khogi irang leitraba jaga da trial oina khogi internet phangali ba si hadi matik chana khogi mafum chana khogi Jio gi su Vodafone gi su Airtel khangna ta atopa kaya amasu khogi internet se phanghanduna hojiki mafam masida wane riba praja ase gi awaba singje athuba matamda kuhanduna leiriba hanagi leiramiba fibam masi athuba matamda hanjalaknaba pubiro haiba kaya amsu hairi gi matangda pokdamjariba epamlangamba Tamenglong